Kongba Uchekondagi Thinguzam Rita Chanuda Indo-Spanish International Award 2024 Bangalore da leiba Veil Foundation na pidunay kay khumnaba utkre Manipur Press Club ta pangthokiba award presentation gi thoram amada chief guest oina sarugyakiba Rajya Sabha gi MP Ningthole Sembasana Zawba amadi Stalin Digital gi chairman Dr. Fanjobam Lanajitna mana adu khutsina kibani Thinguzam Rita Chanuna nursing gi line da awa ana taraba miyam gi damak tawrakpa thabak singbu sakhangbiba oina mana asi pirakhibani mana aduda certificate memento amadi sol ama yauri award asigi mamangda mahakna Dr. 𝗑𝗓𝗓𝗛𝗏 National Award 𝗩𝗘𝗬𝗜𝗓𝗓𝗛 National Award 𝗬𝗑𝗓𝗓𝗛 National Award Lifetime Achievement National Award Samas Padma National Award na chingba fangkhibasu laikre Kongba Uchekondagi Thinguzam Rita Chanuda Indo-Spanish International Award 2024 Bangalore da leiba Veil Foundation na pidunay kay khumnaba utkre Manipur Press Club ta pangthokiba award presentation gi thoram amada chief guest oina sarugyakiba Rajya Sabha gi MP Ningthole Sembasana Zawba amadi Stalin Digital gi chairman Dr. Fanjobam Lanajitna mana adu khutsina kibani Thinguzam Rita Chanuna nursing gi line da awa ana taraba miyam gi damak tawrakpa thabak singbu sakhangbiba oina mana asi pirakhibani mana aduda certificate memento amadi sol ama yauri award asigi mamangda mahakna Dr. 𝗑𝗓𝗓𝗛𝗏 National Award 𝗩𝗘𝗬𝗜𝗓𝗓𝗛 National Award 𝗬𝗑𝗓𝗓𝗛 National Award Lifetime Achievement National Award Samas Padma National Award na chingba fangkhibasu laikre